Rims Imphal da angang unabada nupi ama laikhidaba thogdoki matangda state level inquiry ga Loinana Rims Imphal gi oinasu internal inquiry Chatharagani haina Regional Institute of Medical Sciences Rims Imphal ga Director Professor G. Sunil Kumar Sharma na phongdokre Director Professor G. Sunil Kumar Sharma na phongdokhibada angang unabada laikhidabagi thogdok asida Rims Imphal gi maikaidagi su awaba phongdokli Institute asina miyam gi ana layeng gi thabakta kathokpaga Loinana miyam gi seba tawduna lakli adubu thokiba thogdok adugi matung tarakpada senior doctor amabu tamthina fukhiba amadi medical superintendent gi office pusu yaikhai thugairam bathong asi condemn tawi thokiba thogdok adugi matangda inquiry Chatharagani maduda maral leiram labadi mathok tawkhiba doctor amadi mari leinaba staff sing adumak logi matung ina chairak phangani maduda Rims Imphal gi authority na kankhatuna thambagi wafam leite haiki Magna makha taraduna doctor da khud thaba amasung infrastructure ge khai thugairamba asida chenaba singi mathakta logi oiba thabak laukhanaba thorang tawre mahakna hai ishormak nattabana marakta thogdok macha macha thokpa natana sinfam asida lairiba pumnamak miyamgi damak choktha banaidana seba tawduna lakli doctor nurse amasung staff singna hojik changsiliba thabak lepagi khongjangsu athubada handoknaba appeal tawki amaromda social media da miyamna institute asibu fattaba mongda sandokliba asisu tawbiganu hairaduna anauba khwaidagi faraba layeng pathap miyamda fanghanaba Rims Imphal na hotnari haiki Rims ki administration na senior doctor amada assault was strongly condemned to the Ladiba, MS, hospital head amada attack down of Honagiva, Magi, office, we vandalized of so we am strongly condemned to the Aduga Koina Matung, legal, tell Lokana so Hogi, police at Hamzagre. Tigumba incident ama thokpasida internal inquiry ama tatharaba matungda state ki huina madugi state level inquiry ama tawraga maduda postmortem tawra matungda lapses leiragadi koi madu matung taba logi process lei duga koi doctor singu suspend tawdagi magi mara leiramagadi dum services ki matungina kulgi matungina dum action si akoina tathajai aduna akoina administration na doctor sing sigi karimata cover up tawwa moibu ngakthoknaba natraga moibu cover up tawbagi question amata leite koi gi rule ni prajana media da koi institute pu yamna fataba mong da sandok podusu yam tawidana appeal tawjari koi Manipur gi service ta chaungna commit tawraga makhan makha ayamba latest treatment equipment me am poraga praja gi seba tawnu hona jabani tawudu 100% koi lai natabani na matam gi incident khara thokpa natana ayamba service koi mayam gi satisfaction yawna hona jai si Rims ki hojik service lepi bese koi yam thuna gi resume tawna ba koi gi faculty brain union da jo koi na appeal tawjari adu yam thuna koi gi Yanaba Puraga service Horakani Habagi Hazaba Tamjari, Matung Tarakwada Kugi Rimsna, public key service, Adum Leptana Chathajagi, Makan Maka Ayamba, Improvement Lainaba Dumpana Jagi.